ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯩꯅꯈꯤꯕ ꯑꯩꯒꯤ ꯂꯝꯆꯠ ꯑꯁꯤ ꯊꯥꯗꯣꯛꯂꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯗꯤ ꯇꯧꯏ꯫ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯉꯪꯉꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯥ ꯃꯃꯧ ꯐꯪꯂꯕ ꯐꯥꯎꯕ ꯃꯁꯥ ꯅꯥꯟꯕ, ꯂꯩꯀꯥꯏ ꯀꯣꯏꯕ, ꯅꯨꯄꯤ ꯑꯉꯥꯡꯅ ꯂꯨꯛꯃꯥꯏ ꯍꯥꯡꯕꯗ ꯆꯪꯕ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯤ ꯏꯕꯣꯍꯜ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯏꯕꯣꯍꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯥꯍꯧ ꯆꯠꯅꯕ ꯍꯥꯏꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯂꯩꯕꯤ ꯃꯃꯧ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯑꯗꯨꯅ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯊꯣꯔꯛꯄꯗꯨꯕꯨ ꯎꯔꯒ ꯇꯥꯅ ꯍꯪꯂꯛꯏ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯀꯨꯞꯄꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯞꯅ, "ꯕꯥꯖꯤꯌꯥ, ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯅꯃꯧꯅ ꯉꯥꯃꯣꯛ ꯁꯦꯝꯃꯤ, ꯆꯥꯕꯤꯈꯣꯗꯅ꯫ ꯅꯆꯥꯅꯨꯄꯥ ꯏꯔꯨꯖꯔꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅꯤ꯫ ꯕꯥꯖꯤꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯖꯔꯛꯀꯦ, ꯑꯁꯤ ꯆꯥꯕꯤꯈꯣꯕ"꯫ ꯏꯕꯣꯍꯜ ꯃꯃꯧꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯧꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯆꯨꯝꯗ꯭ꯔꯤꯡ, "ꯉꯁꯥꯏꯗꯒꯤꯅ ꯅꯄꯨꯔꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯕ꯫ ꯑꯍꯜ ꯑꯩꯕꯨ ꯍꯥꯟꯅ ꯄꯤꯖꯕꯤꯗꯒꯦ ꯈꯟꯗꯕ꯫ ꯌꯥꯏ ꯏꯃꯧ ꯏꯕꯦꯝꯃ, ꯌꯥꯏꯀꯣ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯆꯥꯕꯤꯒꯗꯕ ꯂꯩꯇꯦ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯀꯅꯨ"꯫ ꯊꯝꯕꯥꯜ ꯑꯗꯨ ꯃꯀꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯏꯀꯥꯏꯅ ꯂꯩꯍꯧꯏ꯫ ꯏꯕꯣꯍꯜ ꯑꯗꯨꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯥꯅ ꯁꯨꯝꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯆꯥꯎꯔꯦꯜ ꯑꯗꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯀꯩꯅꯣ ꯅꯨꯄꯤ, ꯅꯪꯅ ꯃꯤꯇꯝꯒꯨꯝ ꯁꯨꯃꯥꯡꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯀꯩꯒꯤꯅꯣ ꯕꯥ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ?" ꯊꯝꯕꯥꯜ ꯃꯃꯤꯠ ꯑꯅꯤ ꯈꯪꯁꯨꯛ ꯃꯄꯨꯔꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯅꯨꯄꯥ, ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ?" "ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯄꯥꯕꯅ ꯅꯉꯣꯟꯗ?" "ꯅꯠꯇꯦ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯕꯥꯕꯥ ꯉꯥꯃꯣꯛ ꯁꯦꯝꯃꯤ, ꯆꯥꯕꯤꯈꯣ ꯍꯥꯏꯕꯗꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯄꯤꯖꯗꯦ, ꯅꯨꯄꯥ ꯉꯥꯏꯗꯨꯅ ꯂꯩ, ꯀꯩꯅꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯨꯄꯥ." "ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯈꯔ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯌꯥꯗꯦꯕ ꯃꯥ꯫ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯂꯥꯎ ꯃꯥꯒꯤ ꯍꯩꯅꯕꯤ ꯀꯩꯁꯨꯝ ꯍꯦꯛ ꯈꯜꯂꯨꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝꯂꯣꯝꯗ ꯆꯥꯛꯁꯪꯂꯣꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯕꯣꯍꯜ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯈꯨꯜ ꯂꯝꯈꯥꯏꯗ ꯄꯣꯠꯐꯝ ꯐꯝꯕꯤ, ꯂꯨꯛꯃꯥꯏ ꯍꯥꯡꯕꯤ ꯃꯧ ꯅꯍꯥ ꯍꯅꯨꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯁꯤ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯃꯥꯕꯨ ꯍꯥꯏꯅꯩ ꯆꯝꯃꯤ ꯍꯥꯏꯕ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗ ꯈꯔ ꯑꯃꯅ ꯃꯥꯕꯨ ꯇꯨꯀꯠꯆꯩ, ꯑꯍꯜ ꯊꯪꯗ ꯂꯦꯝꯖꯗꯦ, ꯑꯣꯟꯊꯣꯛꯅ ꯂꯦꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯍꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯤ ꯃꯧ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯐꯝꯃꯤ꯫ ꯏꯕꯣꯍꯜ ꯑꯗꯨꯅ ꯄꯣꯠ ꯂꯩꯕꯗ ꯄꯣꯠ ꯁꯤꯠꯇꯨꯅ ꯁꯦꯜ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯧ ꯅꯍꯥꯗꯨ ꯃꯁꯦꯛ ꯃꯉꯥꯜ ナꯏꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯨꯕ ꯅꯣꯡꯒꯨꯝ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯀꯩ ꯂꯧꯕꯤꯒꯗꯕ?" ꯏꯕꯣꯍꯜ ꯅꯨꯄꯤ ꯃꯧ ꯅꯍꯥꯗꯨꯗ ꯐꯠ ꯌꯦꯡꯉꯤ꯫ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯛ ꯌꯦꯠ ꯑꯗꯨ ꯐꯠ ꯌꯦꯡꯉꯤ, ꯑꯗꯨꯒ "ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯈꯔ ꯂꯧꯒꯦ ꯇꯧꯕꯅꯤ꯫ ꯀꯌꯥ ꯀꯝꯗꯧꯅ ꯁꯥꯕ ꯏꯕꯦꯝꯃ?" "ꯈꯨꯔꯥ, ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯤ ꯍꯧꯖꯤꯛꯇ ꯄꯨꯊꯣꯔꯛꯄꯅꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯆꯥꯁꯤꯁꯨ ꯈꯔ ꯂꯧꯕꯤꯔꯣ." ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅ ꯄꯣꯠ ꯆꯩ ꯑꯗꯨꯕꯨ ꯂꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯀꯥꯏꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯏꯅꯦ ꯍꯣꯏꯗꯨ ꯏꯕꯣꯍꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ, "ꯏꯪꯈꯣꯜ ꯍꯥꯏꯔꯦ ꯆꯥꯎꯅ ꯂꯩ, ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯆꯥꯅꯨꯄꯥꯅ ꯐꯩꯒꯥꯛ ꯐꯩꯅ ꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕ ꯂꯥꯛꯇꯅ ꯃꯥꯒꯤꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯏꯔꯥꯡ ꯍꯧꯕ ꯂꯥꯛꯄꯅꯦꯕ." ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯅ ꯑꯃꯨꯛ ꯑꯣꯛꯇꯨꯅ ꯇꯥꯞ ꯈꯨꯝꯃꯤ, "ꯍꯣꯏꯅꯦ, ꯑꯗꯨꯅꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯈꯪ ꯐꯥꯒꯠꯂꯛꯄ ꯍꯧꯔꯛꯄꯗ ꯅꯠꯇ꯭ꯔꯣ ꯉꯥꯌꯣꯟꯕꯤ ꯑꯃꯒ ꯀꯩꯅꯥ ꯀꯠꯀꯅꯤ ꯇꯧꯗꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯋꯥ ꯂꯥꯎꯅꯕꯗꯣ? ꯃꯆꯥꯅꯨꯄꯥꯅ ꯍꯩꯃꯟꯗꯅ ꯀꯠꯇꯅ ꯁꯦꯜ ꯄꯤꯗꯨꯅ ꯌꯥꯅꯈꯤꯕꯗꯣ, ꯍꯥ? ꯍꯧꯈꯤꯕ ꯀꯌꯥꯗꯣ ꯀꯥꯎꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯍꯩꯅꯕ ꯍꯥꯏꯕꯁꯦ ꯌꯥꯗꯦꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯃꯤꯗ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ? ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯐꯪꯂꯕꯅꯤ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯔꯦ, ꯃꯁꯤ ꯈꯪꯗꯦꯕ."
Loiba naiba nate amadagi ama magi khangza uzaba ataba wari khuding puthoktuna sanai amaga Ibohal aduna posai leiba loirakpagi matang aduda magi tinaba khul thangnabadagi mataw ama sat phaujinduna mangonda onsinduna asumna hairei Itaw disel paibanina na yamna posai leikreda yumda sunoi giding khul saubanina marang kaina hauramgani wadu tabada pot yonbidu amuktang ibohal duda yengi Ibohal noksin aduna mataw adubu puthoktuna mafam adudagi thoklai aduga tapna khummi Karini itaw nang nahayibdu mimangdadi hairakdaba yaba itaw na khangdaba ma lei aduna thaina naha oiringai hausikti aikoise isa imau loina phanglaba aduna itaw khara lemase fattaba thabak tawba misakta fattaba thabak tawranu haibasi khwaidagi sauningbu wafam amani aduna ibohal mataw aduda saurap yengna tapna saurangna khummi kholwangna khumlubada phajaba wafam nate Karini taw nang nahayibdu Nina taraga ibu kainina kanagidu ha nang naiga hinabise khangmo oiragadi wadu ngangdrabasu yai hausikpa angang masagumna phagi tawrini densu haunaribram karino dei taw kaisu laita wafam phagini haina khalasu yabasida nang naita sauribadu nangna tawba aranbadu aina haibagiro itaw ahal loi khara semdo madu khak haibagi wan naram chatna ludraga asum bhai baingonda onsinduna saubadubu kanana haunagi Wakal khara khantaba haitaba ibohal adudi mina nganglibasi karino kamdobano haiba magi wakal aduda maset ama lausinba mahak ngamte aduna mina asumba magi aranbasi puthoktuna nganglakpa yamna sauri aphapata machet amata khanda lambi lamjauni khandana mingonda khut hekta thai luna tinaba oirabasu asumba dubu aranbani haina khut tharakpa oirabanina mamanabadusu makhut handuna phunaba haibadu oiri Lambiduda nahamaksu natti tawriba thaong adu ubada yamna phajadaba lemdaba oire tasengna adubu manak nakpada leiramba asat awong tawba kaya ama sanglaktuna khatnabadu madi khamdoi ibohal mataw aduda khana yengna adu mi masak khangdaba lemjadaba wahai pareng asimakhak hairamduna ibohal sauna mayumlomda satki manama singyonbi mauna adusu yamna ikairami magi maramgira mi khatnariba haina khalladuna Yumlomda ibohal mi khatnari badugi sauna lakli mamau aduna yasangbaga lai thangmai thali badu mangonda sangde magi thokpa laikai tanaba lawi ikai ba haiba ahal amagi oibagi lemjaba haiba ama leitrabanina oina mawa lawba kana suleit laikai onsinna drasu ai sel pai mingonda haidaba ngam noi gumba sel leitaba miga onsinnaba ai tal ai ge pa ma taw masida noi neibu warakpa mathau tadi ai ni Mamauna lai khuramliba do udaba natte adubu thausaba natte yumsida mau oina lakpa kuijibanina phana ngangningba ma leiragasu thambal adu tumina leiri adubu matang matam sadi haiduna sauningba amadi masaduda pokjarami thambal adu makui bungoduda uhai ama haiduna chakhumnomda laktuna chak thongnaba tawrami mapuroiba saurel adusu aswai phok satki haina satkibadagi halaktri aduna makuga maga khaktani yumsida hauzik leiribasi mauna sakhumda sak thongli khangdaba nati aduna magi thokpa ama tawge khanda ibohal adu sakhumnomda laktuna phida amada phamduna mamauna tawribadu munna yengi tawriba thabak adu khak munna yengba nati nattaba miteng ama yengi mamau masagumbi adubu koktagi ton phawba yengi tawriba maong aduda yamna hainadaba tawpham khangdaba ma phawrami thambal Wakal aduda asumna marol lonjai karino pabana tawribasibo aidi othong nainadi tokkam khangde sibu magi kada natrasu mangolda phamugidi leite chak thongga khangde haiwan aigi nupaduna mo kadaida satkrabano hausi phawa halaktribasina asiba hanadagi tawba sala ngasai mana law khongduna wa nganglibaduna kanada oidoino kokpu ngauri tawrisi yumsida chatnariba sadarona sibu kainoba Mawaduna ungduna leibadubu tumina munna yengduna leiramba ibohal adu mamau yengna asumna tapna hairei nangbu kari thongge haribano ni mo ibema saurelna kadaida chatkraba hauzik phawba halaktribasina thengine matamse nang mayumsi leibasi karam taw nungai trabro yamna nungai taba pumnamak adubu phajenduna thambal adu tapna khummi kaisu nungai taba leiteda baba insangdi saugri ama paknama ma tawrage mado aswai phawba chatluge hairambani
Pababu chaklamabra. Lamde yani tapna thongoibem. Adudi paba ngehak pothage ko. Hoi haiduna thambal adu sa ising hotnaduna lehowi. Thabak ama tawbada khoijangba mi yung kai koiba yamna hai thambal hauna lonjat yamna khangba misakni. Laikai da thokpa thaudokpu tadaba khangdaba haunadi ngasimak khudak aduda tadrabasu tapna nongma natraga nongmadi tagani. Adubu onthokpani saurel madi. Ngasai mapagi thokhiba thaudok adu tarampi. Thaudok aduna lemjafam ama leiba nate ikaibana loiri. Asigumba kaya asi naha oiringaidagi kayarak thengkhang kaya mayoknaduna laklaba misakni. Thoina khandri adubu ngasi ngarangda lakpata ngairiba magi loinabi asina taraga yamna nungaitaba hainadaba mapokhiba tare haina khalli. Chaurel adu ngasai yumdagi thoklatlamdaidadi yamna makalamna satkibani halakpadadi isuksukna sanglakli. Magi nupigi manakta sumdring sanglai. Cha ising loina loiramni. Mapuroi bahalakpada thambal maithong makalami. Ngasaidagi nungaipam khangdabadu phakri. Thambal tapna hanbiraklidana ngasaidagi nang mungairibani aisi. Cha ising sarsinupa nangbu kuiroi hairambadaina aduga kaigino asuk koiribasiba. Yumda ito alehobani khangdri. Yumnaga marolama mirolaitabani. Saurel tapna magi loinabida munna yengi. Magi matawaduda thambal pisum samna karigumba malaibagum munna yengi aduga wa makha tare. Kaidoragi nupa nangnu prap laktuna swaisida umduna leiribasiba kaidoba yaroge. Miga khatna sainarakpaga yaw lakpra. Aidi migon sinaduna khatna sainaba tawba. Laikai kumhai uhenbase yam pamsadeko. Ngasi khatnarabasu tungda amuk hana onsinaduna khatna sainabigano. Chaurel magi nupigi wa adubu taraga munna yengduna tapna. Ay mi khatnaragde thambal. Ay wafam ase karamna nangonda tamgadoy ay khangti. Adubu kuina lotsinduna thambadi ay pamti. Nang sojikti yum masigi mi amani. Aigi ipase nangisu ipagumani. Aduna ay wafam ase haike. Wafam ase taraga nang lana lawba tawnuko. Magi mapuroiba sina koithoktuna laiba dubu uraga wafam ase achamba madi natre haiba khangi. Aduna thambal tapna haidai. Hekta haibiyo kaidorage. Nupa aise kananati. Yungi wa mabu aina karamna mingona sadoino aibu angaubiro. Nangna sokno ngaitribudubu adubu kainuba aingonda hai. Hoida khanduna saurel adu wa kuding loina magi nupigi mafamde lirammi. Wari kuding taraga thambal makubok asibu hena hangoiba ma masaduda pokli tasengna asumna tawrangbani haibudi khande wakhalladuda. Chaurel wa adubu haiba loibaga tapna makha tarai magi nupibu yenga. Aduna aigi pa oirabasu aigi pa da thajaba leite tubi. Aduna aina thabai inkhang sakhi matamda nang seksina layu. Aduga mana nangonda fattaba thabak tahaitaba wahi yenghaytaba mityeng ama yenglakpa thoklaba nang lutsinduna thamba yade. Aingonda hairakadabani ko aina haribase bhab tarabra. Tare haibagum makok nomi thambal asum tawna numi asimagi oina makoi punna cha ising adu hauba hautaba punna saminarami. Yum masida ngasi thokhiba thaudok adugi matangda wahai ama phauba hainadi. Mathangi numita yamna thajadana maungnaha ani makui bungo adubu unage haiduna lakliba maungnaha singdo hek ubada yamna tawba ngamba mali. Mamai mamita yeksinba yamna kalli fijet chetpada seksinna setabagi yamna sauna mamitai. Sumanga duda lepliba mau anibu yengna thambal tapna. Kana unabigadabano isi hoibo. Tadi buhaldo amukta unazagi. Mabu yumda leitabra. Leiragadi amukta kauthokpirauba. Lei ay kauthokjarake. Thambal adu asi hairamduna imung sangki maungnaha anidu onsinduna asumna hainahawi. Masanupa phasaba ma leibado mamau phanglaba mali nungaijaramniko. Nungaiba yumgi mawaiba phangba kaisa. Aduni nungaini aigi laibak asidi tamlamjeda. Asi haina nukmi taw. Matanga duda imung lomdagi ibuhal adu thokli. Hanadagi hauna maungnaha anidu khanglami ibuhal mana. Nupi anidu ibuhal ubada makoi anigi haunabi yamna tawsinnabidu tawraklami kesinaduna. Tada hoidi yam nungai khraboy. Nasa laikhoi kasya loine kaw khraba mali tawrisi. Kadaidagi kamaina kauduino kaudi ai noibu kaudi ko
ꯊꯕꯛ ꯈꯔ ꯆꯤꯜꯂꯕ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕꯗꯨꯅ ꯑꯩꯒꯤ ꯏꯃꯧ ꯃꯁꯛ ꯃꯇꯧ ꯀꯝꯗꯧꯏ ꯃꯁꯛꯀꯤ ꯋꯥꯗꯤ ꯇꯥꯗꯒꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯇꯥꯗꯦ ꯆꯞ ꯆꯥꯏꯌꯦ ꯇꯥꯗ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯒꯤ ꯁꯦꯄꯥꯎ ꯂꯥꯛꯇꯕꯁꯦ ꯈꯔ ꯋꯥꯔꯧꯏꯀꯣ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯈꯟꯕ ꯃꯥꯜꯂꯦ ꯇꯥꯗꯅ ꯂꯨꯍꯣꯡꯕꯗ ꯁꯦꯄꯥꯎ ꯂꯥꯛꯇꯕꯒꯤ ꯃꯇꯥꯡꯁꯤ ꯍꯥꯏꯅꯔꯣꯏꯁꯤ ꯃꯔꯥꯡ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯀꯥꯎꯕ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯗꯤ ꯋꯥꯈꯜ ꯁꯣꯏ ꯍꯥꯏꯕꯗꯣ ꯃꯐꯝ ꯃꯔꯥꯡꯒꯝꯗ ꯈꯪꯕ ꯅꯠꯇꯦ ꯇꯧꯏꯀꯣ ꯃꯗꯣ ꯑꯗꯣ ꯅꯣꯏꯅ ꯑꯩꯒꯤ ꯅꯥꯛꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯑꯣꯏꯔꯝꯃꯣꯏ ꯁꯦꯜꯒꯤ ꯑꯣꯏꯔꯤን ꯍꯥꯏꯌꯨ ꯁꯦꯜ ꯀꯌꯥ ꯄꯥꯝꯂꯤꯕ ꯀꯔꯝꯕ ꯊꯥꯗ ꯁꯤꯡꯒꯦ ꯍꯥꯏꯔꯤꯕ ꯃꯊꯣꯏ ꯀꯌꯥ ꯍꯥꯞꯇꯣꯏꯅꯣ ꯌꯨꯝꯗ ꯂꯥꯛꯂꯕꯅꯤꯅ ꯄꯤꯒꯗꯕꯗꯨꯃꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝꯗ ꯃꯤ ꯂꯥꯛꯄꯅꯤꯅ ꯍꯧꯅꯕꯤꯒꯤ ꯇꯨꯡ ꯏꯟꯅ ꯊꯝꯕꯥꯜ ꯑꯗꯨ ꯉꯥꯃꯣꯛꯀ ꯊꯛꯅꯕꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯨꯏꯅ ꯂꯩꯊꯔꯝꯗ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤ ꯁꯦꯜ ꯄꯨꯕ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯇꯧꯅꯕ ꯁꯦꯝ ꯁꯥꯏ ꯏꯕꯣꯍꯜ ꯑꯗꯨꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅ ꯀꯦꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗꯕꯨ ꯑꯩꯈꯣꯏꯗꯒꯤ ꯃꯊꯣꯏ ꯂꯧꯒꯗ꯭ꯔꯅꯦ ꯑꯩꯈꯣꯏꯅꯗꯤ ꯇꯥꯗꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯑꯗꯨꯕꯨ ꯇꯥꯗꯗꯤ ꯌꯥꯝꯅ ꯍꯣꯡꯉꯦ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯋꯥꯅꯤ ꯇꯧꯔꯤꯁꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯃꯇꯦꯡ ꯇꯧꯁꯤꯟꯕ ꯑꯣꯏꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯅꯃꯧ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯝꯃꯦ ꯇꯥꯗꯁꯤ ꯑꯩꯈꯣꯏꯅꯗꯤ ꯁꯦꯜ ꯁꯤꯡꯕ ꯅꯨꯃꯤꯠꯇ ꯇꯥꯗꯅ ꯑꯣꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯇꯨꯅ ꯁꯦꯜ ꯂꯧꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯗꯒꯤ ꯑꯄꯥꯝꯕ ꯈꯛꯅ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯇꯥꯗꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯏꯕꯣꯍꯜ ꯑꯗꯨ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ ꯑꯁꯨꯝ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯛꯃꯤ ꯍꯣꯏꯗ ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯣꯏꯗꯒꯤ ꯑꯍꯦꯟꯕ ꯁꯦꯜ ꯂꯧꯈꯤꯕ꯭ꯔꯅꯦ ꯂꯧꯈ꯭ꯔꯕ꯭ꯔꯣ ꯍꯣ ꯑꯩꯈꯣꯏꯁꯤ ꯏꯁꯥꯅ ꯈꯪꯅ ꯇꯥꯗꯅ ꯇꯧꯔꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯧꯔꯝꯒꯅꯤꯗ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯆꯤ ꯁꯠꯈꯠꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯁꯨꯝ ꯇꯧꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯑꯍꯜ ꯊꯪꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯗꯨꯃ ꯃꯍꯥꯛ ꯈꯟꯗꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯅꯣꯛꯄ ꯈꯣꯠꯄ ꯇꯧꯕꯗꯨ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯤ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅ ꯊꯝꯕꯥꯜ ꯇꯞꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯕꯨ ꯏꯇꯣꯝꯇ ꯅꯪ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯑꯁꯤꯗ ꯐꯤ ꯀꯨꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯧꯒꯜꯂꯣꯟ ꯀꯔꯝꯅ ꯎꯅꯤꯡꯕ ꯄꯣꯛꯀꯅꯤ ꯊꯥꯁꯧꯔꯦꯟ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯃꯈꯩꯁꯤꯡꯁꯤꯅ ꯂꯧꯕꯨꯛꯇ ꯊꯝꯕ ꯃꯤꯇꯝ ꯃꯉꯥꯏꯔꯦ ꯃꯁꯛꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯝꯇ ꯆꯠꯍꯟꯈ꯭ꯔꯣꯕ ꯑꯝꯇ ꯆꯠꯂꯨꯃꯤ ꯅꯨꯄꯥ ꯅꯪꯕ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯎꯔꯒ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯖꯐꯝ ꯂꯩꯇꯦꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯕꯒꯤ ꯋꯥꯈꯛ ꯅꯠꯇꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯃꯃꯥꯡꯊꯛꯇꯒꯤꯁꯨ ꯈꯔ ꯄꯥꯝꯗꯕꯒ ꯆꯥꯎꯔꯦꯜ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯈꯔ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯄꯗꯨꯕꯨ ꯎꯔꯒ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯑꯗꯨ ꯐꯝꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯄꯥꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗꯨ ꯇꯞꯅ ꯏꯪꯅ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯍꯧꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯃꯤꯅ ꯇꯥꯔꯒꯗꯨꯕꯨ ꯐꯖꯕ ꯍꯧꯅꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯣꯍꯜ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯤ ꯁꯦ ꯅꯣꯏꯒꯤ ꯁꯦꯜ ꯍꯥꯏꯕꯗꯨ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯎꯅꯗꯨꯅ ꯁꯥꯟꯅꯔꯁꯤ ꯌꯨꯝꯁꯤꯗ ꯍꯥꯟꯅꯒꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯏꯃꯨꯡ ꯂꯩꯔꯛꯄꯁꯦ ꯑꯍꯣꯡꯕ ꯈꯔ ꯁꯨꯝ ꯂꯩꯔꯛꯂꯦꯅꯦ ꯅꯣꯏꯕꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯄ ꯁꯦꯜ ꯑꯗꯨꯃꯗꯤ ꯐꯪꯂꯕꯅꯤꯅ ꯁꯦꯜꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯏ ꯇꯥꯗ ꯅꯣꯡꯃ ꯍꯦꯛ ꯇꯥꯗꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯗꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯏꯕꯣꯍꯜ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯂꯝꯕꯤꯗ ꯆꯠꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧ
ꯃꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕꯗꯣ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯁꯦ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯇꯥꯜꯂꯤꯅꯦ ꯃꯥꯒꯤꯗꯣ ꯋꯥꯍꯩꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯆꯠꯂꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯍꯣ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤꯒ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯍꯥꯏꯕꯁꯤꯒ ꯈꯔꯗꯤ ꯑꯁꯨꯃꯛ ꯈꯦꯟꯅꯕ ꯇꯥꯕꯅꯤꯗꯅ ꯃꯁꯥꯅ ꯑꯍꯣꯡꯕ ꯂꯩꯔꯕꯁꯨ ꯃꯄꯥ ꯑꯁꯤꯅ ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯂꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯑꯔꯦꯝꯕꯗ ꯀꯣꯛ ꯁꯥꯏ ꯂꯨꯗ꯭ꯔꯕ ꯃꯄꯥꯒꯤ ꯃꯔꯝꯆꯠ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯌꯨꯛ ꯑꯗꯨꯃꯒꯤ ꯆꯥꯛ ꯆꯥꯕꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯧꯕ ꯂꯧꯗꯕ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯄꯥ ꯏꯕꯣꯍꯜ ꯌꯦꯡꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯄꯥꯕꯗ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯤ ꯄꯥꯕ ꯃꯔꯝꯗꯤ ꯉꯔꯥꯡ ꯑꯩ ꯄꯥꯕꯒꯤ ꯑꯣꯏꯕ ꯇꯥꯍꯩꯗꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯑꯩ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯂꯦꯝꯅ ꯂꯩꯕ ꯌꯥꯕꯅꯤ ꯀꯩꯒꯤꯅꯣ ꯑꯁꯨꯝꯅ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯅꯃꯧꯁꯨ ꯂꯥꯛꯂꯦ ꯄꯥꯕꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯕꯗ ꯅꯃꯧꯗꯤ ꯍꯦꯛ ꯇꯥꯏ ꯆꯥꯛꯈꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯀꯌꯥꯁꯨ ꯉꯁꯥꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯏ ꯃꯁꯤꯗ ꯄꯥꯕꯅ ꯇꯧꯔꯤꯁꯦ ꯈꯔ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯕ ꯏꯕꯣꯍꯜ ꯃꯁꯥꯅ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯑꯃ ꯈꯨꯝꯕ ꯉꯝꯗꯦ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯅꯥꯄꯜꯈꯔ ꯌꯥꯎꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯃꯤꯅ ꯉꯝꯈꯤꯕ ꯄꯥꯝꯗꯦ ꯃꯔꯩ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯅꯣꯏꯕꯨ ꯆꯥꯎꯅꯕ ꯑꯩꯅ ꯁꯦꯝꯂꯛꯄꯅꯤ ꯃꯤꯅ ꯄꯪꯉꯥꯡ ꯉꯥꯡꯕ ꯋꯥꯗ ꯄꯪꯂꯧ ꯂꯧꯕꯁꯨ ꯇꯧꯍꯩꯔꯣꯏꯗ ꯅꯄꯥ ꯑꯩꯕꯨ ꯊꯥꯖꯗꯕꯒꯤ ꯁꯣꯔ ꯑꯃ ꯅꯪꯅ ꯍꯣꯜꯂꯤꯕꯗꯣ ꯏꯄꯥ ꯌꯥꯅꯤꯡꯗꯦ ꯃꯧꯁꯨ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯂꯣꯏꯅ ꯇꯧꯔꯤꯉꯩ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯇꯤꯟꯅꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯉꯥꯏꯍꯥꯛ ꯉꯥꯍꯧꯁꯨ ꯊꯣꯛꯀꯅꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯎꯅꯕꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯆꯥꯒꯅꯤꯗꯅ ꯆꯥꯎꯔꯦꯜ ꯃꯄꯥꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯄꯗꯨꯕꯨ ꯇꯥꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯊꯕꯛ ꯐꯅ ꯆꯤꯟꯕ ꯑꯣꯏꯁꯅꯨ ꯄꯥꯕꯅ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯦꯛ ꯍꯥꯏ ꯅꯃꯧꯗ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯇꯥꯍꯩꯗꯕ ꯄꯥꯎꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕꯤꯔꯛꯀꯅꯨ ꯃꯊꯪꯗ ꯇꯥꯔꯒꯗꯤ ꯕꯥꯕꯥ ꯅꯆꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥ ꯈꯔ ꯍꯥꯏ ꯆꯥꯛ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯗꯨꯅ ꯊꯕꯛ ꯊꯦꯡꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡ ꯇꯞꯂꯞ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯌꯥꯝꯅ ꯇꯥꯔꯦ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ ꯊꯝꯕꯥꯜ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯍꯥꯛ ꯈꯨꯝꯗꯦ ꯏꯕꯣꯍꯜ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯇꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯁꯥꯒꯤ ꯃꯊꯧꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯃꯩꯁꯥꯅꯒ ꯀꯟꯕꯅ ꯅꯨꯡꯊꯤꯜ ꯑꯗꯨ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯇꯧꯐꯝ ꯈꯪꯗꯕ ꯑꯣꯏꯔꯝꯃꯤ ꯌꯥꯝꯅ ꯁꯥꯏ ꯃꯍꯧꯁꯥꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯑꯍꯣꯡꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕꯗꯤ ꯅꯠꯇꯅ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯍꯥꯟꯅꯒ ꯌꯦꯡꯂꯕꯗꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯑꯁꯨꯝꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯟꯗꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯁꯨ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯂꯦ ꯑꯩ ꯃꯃꯥ ꯎꯏꯅꯤꯡꯂꯦ ꯏꯁꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯕ ꯑꯃ ꯋꯥꯈꯜꯁꯤꯗ ꯄꯣꯛꯂꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯤꯑꯣꯏꯕꯅ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯄꯥꯝꯕꯩ ꯂꯩꯇꯦ ꯉꯁꯥꯏꯗꯅꯤ ꯃꯆꯥ ꯃꯃꯧ ꯆꯪꯅ ꯃꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯀꯌꯥ ꯑꯗꯨꯕꯨ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯈꯜꯂꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯑꯐ ꯐꯠꯇ ꯀꯌా ꯈꯟꯊꯍꯧꯗꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯅ ꯍꯤꯞꯂꯤꯕꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯔꯣꯟ ꯂꯣꯟꯖꯩ ꯏꯆꯥ ꯅꯨꯄꯥ ꯂꯩꯕ ꯅꯠꯇꯦ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯇꯥꯟꯖꯥ ꯑꯃꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯃꯥꯗꯤ ꯇꯨꯝꯂꯝꯂꯅꯤ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯕꯗꯨ ꯀꯩꯁꯨ ꯈꯪꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯍꯜ ꯑꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯕꯒꯤ ꯈꯣꯡꯊꯥꯡꯒꯨꯝ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯕ ꯈꯨꯗꯤꯡ ꯆꯨꯝꯕ ꯅꯠꯇꯦ ꯇꯨꯝꯕ ꯅꯠꯇꯦ ꯊꯝꯕꯥꯜ ꯑꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯏꯕꯣꯍꯜ ꯑꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞ ꯈꯜꯂꯤꯕ ꯀꯥꯡꯈꯜ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯊꯝꯕꯥꯜ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯝꯃꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ
ꯊꯝꯕꯥꯜ ꯁꯥꯎꯅ ꯍꯥꯏꯔꯤ ꯋꯥꯈꯜꯗ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯃꯊꯧ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯤꯕꯨ ꯍꯌꯦꯡ ꯁꯤꯔꯒ ꯁꯣꯏꯗꯅ ꯂꯧꯔꯣꯛꯀꯨꯝꯗ ꯃꯩꯔꯛꯇ ꯏꯔꯥꯛꯅꯕ ꯇꯥꯔꯤꯕꯤ ꯍꯦ ꯏꯀꯨꯕꯣꯛ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯂꯨꯗꯕꯁꯤꯗꯤ ꯃꯇꯤꯛ ꯊꯣꯛꯄ ꯄꯔꯥ ꯑꯃ ꯇꯝꯕ ꯇꯥꯕꯅꯤ ꯊꯝꯕꯥꯜ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯈꯟꯕꯒ ꯇꯧꯕꯅ ꯍꯥꯜꯂꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯟꯅ ꯁꯛꯇ꯭ꯔ ꯑꯃꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯍꯦ ꯕꯥꯕꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ ꯀꯩꯅꯣꯕ ꯆꯦꯟꯅꯕ ꯍꯥꯏꯕ ꯀꯔꯤꯝꯇ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯕ ꯑꯣꯏꯕꯅꯤꯅ ꯃꯃꯧꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤ ꯊꯝꯕꯥꯜ ꯁꯥꯎꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯁꯥꯅ ꯑꯔꯥꯟꯕ ꯑꯣꯏꯔꯕꯅꯤꯅ ꯏꯕꯣꯍꯜꯗꯨ ꯂꯠꯂꯤ ꯇꯧꯅ ꯏꯃꯧ ꯏꯕꯦꯝꯃ ꯕꯥꯕꯥ ꯏꯃꯧꯒ ꯍꯥꯏꯔꯛꯀꯅꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯄꯥꯎꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯄꯥꯕ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯤꯇꯣꯞꯇ ꯆꯠꯄ ꯊꯧꯑꯣꯡ ꯑꯗꯣ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯅꯆꯥꯒꯨꯝꯕꯤ ꯅꯃꯧ ꯑꯩꯉꯣꯟꯗ ꯍꯪꯒꯣꯏꯕꯗꯣ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯍꯜ ꯂꯃꯟꯗ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ ꯍꯥꯏꯒꯦꯔꯥ ꯍꯌꯦꯡ ꯁꯤꯕꯗ ꯑꯍꯜꯗ ꯈꯨꯠ ꯊꯥꯕꯒꯤ ꯃꯩ ꯆꯥꯛꯇꯦ ꯍꯥꯏꯒꯦꯔꯥ ꯅꯪꯗꯗꯤ ꯑꯩꯅ ꯐꯨꯗꯨꯅ ꯋꯥꯔꯛꯂꯒꯦ ꯃꯁꯤꯡ ꯈꯔ ꯐꯠꯇꯕꯤ ꯊꯝꯕꯥꯜꯅꯤ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯀꯟꯅ ꯍꯦꯛꯇ ꯐꯨꯔꯝꯃꯤ ꯏꯕꯣꯍꯜ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯃꯧꯅ ꯑꯁꯨꯃꯛ ꯉꯝꯃꯤ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯐꯨꯕ ꯅꯠꯇꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯑꯣꯏꯅ ꯐꯨꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯈꯤ ꯃꯁꯥ ꯃꯃꯧꯅ ꯋꯥꯔꯛꯄ ꯀꯟꯕꯗꯒꯤ ꯏꯕꯣꯍꯜ ꯑꯗꯨ ꯈꯔ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯦ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯣꯡꯉꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇ꯭ꯔꯦ ꯃꯁꯥ ꯃꯃꯧꯅ ꯆꯥꯎꯁꯦꯟ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯥꯕꯨꯗꯤ ꯃꯀꯨꯕꯣꯛ ꯐꯨꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯑꯃ ꯄꯤꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯉꯍꯧ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯄꯅꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯇꯨꯅ ꯋꯥꯔꯤ ꯇꯧꯏ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯅꯪꯒꯤ ꯊꯧꯅꯥꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯃꯌꯥꯝꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯑꯗꯣ ꯅꯪꯅ ꯏꯔꯥꯏ ꯂꯩꯅ ꯋꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯑꯣꯏꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯅꯨꯀꯣ ꯊꯝꯕꯥꯜ ꯅꯣꯛꯃꯤ ꯇꯧꯏ ꯀꯔꯤꯕꯨ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯀꯥꯏꯒꯗ꯭ꯔꯥ ꯍꯔꯥꯎꯒꯗ꯭ꯔꯥ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯗꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯕꯥꯜ ꯑꯗꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯄꯥ ꯃꯤꯡꯊꯣꯜ ꯐꯪꯂꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯏ ꯏꯕꯣꯍꯜ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯗ꯭ꯔꯤ ꯃꯁꯨ ꯐꯪꯂꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯃꯥꯡꯊꯛ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯇꯧꯔꯝꯗꯕꯅ ꯐꯩꯀꯣ ꯍꯥꯏꯅ ꯇꯠꯇꯅ ꯁꯣꯜꯂꯤ ꯃꯤꯑꯣꯏꯕꯗꯤ ꯃꯁꯥꯅ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯆꯥꯎꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯝꯕꯥꯜ ꯌꯦꯡꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯀꯨꯏꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯗꯧꯔꯦꯀꯣ ꯅꯨꯄꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯐꯪꯕꯁꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯪꯗ ꯅꯠꯇꯦ ꯅꯨꯄꯥ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯆꯨꯞꯄ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯄꯨꯟꯅ ꯂꯩꯁꯤꯀꯣ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯖꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯈꯤꯔꯝꯃꯤ